Government of Manipur COVID-19 Command Control Room dagi press release amasu inaunoba musu thole myam yamna nuwaitaba thodo amani Manipur da miyoi ani musu nauna hengalaktuna COVID-19 positive oikhre aduga samlakpa makhoi ga haijarake miyoi ani esi ngarang nundang athengbada khangma ngamkhibani positive oi habisi amana BRDL rims ta khangmani amana jenims tagi khangmani aduga miyoi kunthra go humdoi suba Manipur da COVID-19 positive oikhiba miyoi esi nupa masa amani maksai kunga teruk sure aduga maksi Chuchampur district tagini aduga hujikna isolation facility leba aduga district hospital Chuchampur da laikre hairi aduga Manipur da iroi loba kunthra ga mari suba COVID-19 positive oiriba hujik fogda oiriba iroi loba nupa asina Marks no palm ni aduga male ni aduga sai kunga mata shure aduga marks none district tagini aduga hujikna marksi COVID care facility rims ta sip taw khrai map jaga hongkhre hairi aduga makhoi haksang gi phibam je stable oiri hairi aduga hujik Manipur da oina COVID-19 positive oiba apun mi masing ji kunthraga mari sukhre aduga hujik active case ta leiriba mi masingna kunthra sure siaraga matang solution jagi shoki bi or sumam ngakpi gini anobo pawlak pa update pizara ken thank you